ꯈꯨꯔꯨꯝꯖꯔꯤ ꯀꯣꯐꯤ ꯋꯤꯠ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯒꯦꯁ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯊꯃꯣꯏꯗ ꯑꯗꯨꯃꯛ ꯍꯨꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯏꯁꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯃꯛ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ 10-30 ꯍꯦꯟꯅ ꯑꯗꯨꯒꯨꯝꯕ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯅꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯀ꯭ꯔꯤꯁꯅ ꯊꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯣꯟꯅꯔꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯣꯟꯆ ꯇꯧꯕꯤꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁꯠ ꯑꯦꯚꯔ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯇꯦꯂꯥꯏꯠ ꯆꯦꯅꯦꯜ ꯑꯣꯏꯔꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯇꯥꯇꯥ ꯁ꯭ꯀꯥꯏꯗ ꯑꯩꯈꯣꯏ ꯂꯣꯟꯆ ꯇꯧꯗꯨꯅ ꯆꯦꯅꯦꯜ ꯅꯝꯕꯔ 1973ꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯟꯗꯨꯅ ꯑꯦꯅꯤ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯁꯤꯡꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯒ ꯑꯦꯟꯇꯔꯇꯩꯟꯃꯦꯟ ꯃꯌꯥꯝ ꯑꯣꯏꯕ ꯏꯟꯐꯣꯔꯇꯩꯟꯃꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯤꯖꯗꯨꯅ ꯂꯥꯛꯆꯔꯤ ꯑꯦꯖ ꯑꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯦꯖ ꯑꯦ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯂꯝꯖꯤꯡꯕ ꯒ꯭ꯔꯨꯞꯅ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤꯕ ꯍꯥꯏꯕꯤꯌꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯋꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯥꯔꯇꯤꯁꯀꯤ ꯐꯝ ꯑꯆꯧꯕ ꯑꯃ ꯀꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝꯗꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯦꯡꯕ ꯐꯪꯖꯗ꯭ꯔꯕ ꯑꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯧꯍꯟꯕꯤꯕꯁꯦ ꯑꯁ ꯑꯩ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯆꯩ ꯑꯩ ꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯑꯆꯧꯕ ꯐꯝ ꯑꯃ ꯀꯟꯕꯤꯔꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯕ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜꯝ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯪꯕꯤꯔꯛꯈꯤꯕꯅꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯍꯨꯝ ꯏꯁꯩ ꯑꯗꯨꯝ ꯁꯛꯄ ꯍꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯁꯩ ꯁꯛꯅꯤꯡꯉꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯆꯪꯉꯛꯈꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯏꯁꯩꯁꯦ ꯑꯁꯨꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯛꯈ꯭ꯔꯦ ꯑꯩꯁꯦ ꯑꯗꯨꯝ ꯄꯥꯝꯃꯛꯄ ꯍꯥꯏꯁꯦ ꯂꯥꯏꯔꯤꯛ ꯇꯧꯕ ꯆꯪꯉꯛꯇꯦ ꯏꯁꯩꯁꯤꯗ ꯑꯗꯨꯝ ꯉꯥꯎꯖꯔꯒ ꯂꯩꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯔꯨꯕ꯭ꯔꯥꯒꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯃ ꯇꯧꯕꯗ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯐꯨꯔꯤꯠ ꯑꯆꯣꯝꯕ ꯑꯃ ꯂꯤꯠꯂꯒ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯎꯔꯒ ꯆꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯃꯇꯝꯗ ꯗꯦꯕꯂꯥ ꯄ꯭ꯔꯣꯃꯤꯂꯥ ꯁꯛꯑꯦ ꯑꯗꯨꯗ ꯑꯁ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯉꯥꯎꯖꯈꯤꯕ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯊꯣꯛꯆꯕ ꯉꯝꯃꯗꯤ ꯑꯩ ꯑꯁ ꯄꯣꯛꯄꯩ ꯃꯍꯩ ꯌꯥꯜꯂꯦ ꯀꯥꯏ ꯈꯟꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯁꯦꯡꯕ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝꯁꯤ ꯀꯗꯥꯏꯗ ꯑꯩ ꯈ꯭ꯋꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯟꯅꯦ ꯈ꯭ꯋꯥꯊꯣꯡ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯅꯦꯕ ꯁꯣꯛ ꯀꯌꯥ ꯑꯗꯨꯋꯥꯏꯗꯒꯤ ꯏꯁꯩ ꯁꯛꯄꯁꯦ ꯍꯧꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯗꯦꯕꯂꯥ ꯍꯣꯏ ꯔꯨꯕ꯭ꯔꯥꯒꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯁꯩ ꯁꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯥꯛꯈꯤ ꯍꯥꯏ ꯑꯗꯣ ꯀꯩꯅꯣꯅꯦ ꯕꯦꯁꯇꯤ ꯑꯗꯨꯝ ꯑꯣꯏꯕꯖꯥꯠꯅꯦ ꯑꯗꯨꯗ ꯃꯣꯏꯅ ꯍꯥꯟꯅ ꯐꯤꯜꯁꯤꯗ ꯍꯥꯟꯅ ꯆꯪꯈꯤꯕ ꯆꯪꯈ꯭ꯔꯦ ꯑꯗꯩꯗ ꯑꯩꯁꯨ ꯑꯗꯨꯝ ꯏꯁꯣꯔꯅ ꯑꯩꯁꯨ ꯑꯃꯨꯛ ꯌꯥꯎꯍꯟꯕꯤꯔꯛꯑꯦ ꯔꯨꯕ꯭ꯔꯥꯒꯁꯤꯗ ꯑꯃꯨꯛ ꯑꯍꯥꯟꯕ ꯀꯩꯅꯣꯒꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯑꯍꯥꯟꯕ ꯑꯦꯜꯕꯝꯁꯦ ꯁꯣꯂꯣ ꯑꯦꯜꯕꯝꯁꯤ ꯀꯔꯝꯕ ꯑꯣꯏꯈꯤ 19 ꯀꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤ 19ꯁꯦ ꯑꯩ ꯀꯥꯎꯔꯦ ꯑꯩ ꯑꯗꯨꯝ ꯁꯛꯄꯒ ꯀꯀꯥ ꯁꯥꯝꯅ ꯑꯍꯩꯕꯝ ꯁ꯭ꯌꯥꯝꯅ ꯁꯨꯔ ꯄꯥꯜꯂꯒ ꯇꯝꯕꯤꯅꯨ ꯀꯤꯖꯩ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯑꯩ ꯏꯟꯈꯠꯂꯛꯄꯒꯤ ꯏꯁꯩ ꯑꯃꯈꯛ ꯑꯗꯨꯅ ꯑꯍꯥꯟꯕꯅꯦ ꯂꯩꯇꯣꯡꯕꯝ ꯑꯉꯧꯅ ꯑꯉꯧꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯤ ꯉꯥꯎꯔꯒ ꯆꯠꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯃ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯑꯣꯏꯈꯤ ꯑꯩꯉꯣꯟꯗ ꯑꯗꯣ ꯏꯁꯩꯁꯦ ꯄꯥꯝꯅ ꯆꯪꯉꯛꯈꯤꯕꯁꯦ ꯉꯁꯥꯏ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯗꯣ ꯎꯔꯨꯕ ꯑꯗꯨꯗꯒꯤ ꯄꯥꯝꯅ ꯆꯪꯉꯛꯈꯤꯕꯅꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤ ꯐꯤꯜꯝꯒꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯦꯜꯕꯝꯁꯦ ꯀꯌꯥꯝ ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯁꯩ ꯀꯌꯥꯃꯨꯛ ꯐꯤꯜꯝꯒꯤꯅ ꯀꯌꯥ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯁꯩ ꯀꯌꯥꯃꯨꯛ ꯁꯛꯄꯤꯈ꯭ꯔꯦ ꯐꯤꯂꯝꯒꯤꯗꯤ ꯑꯩ 4ꯃꯨꯛꯇꯪ ꯁꯛꯈꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯍꯤꯟꯗꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯩꯒꯤ ꯕꯦꯁ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯍꯤꯟꯗꯤ ꯉꯥꯛꯇ ꯁꯛꯅꯕꯒꯤ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯃꯇꯝꯗꯨꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯐꯤꯂꯝ ꯑꯗꯨꯝ ꯄꯨꯊꯣꯛꯄꯁꯦ ꯌꯥꯝ ꯂꯥꯏ ꯄꯨꯊꯣꯛꯅꯔꯛꯑꯦꯗꯅꯀோ ꯃꯇꯝꯗꯨꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯀꯩꯅꯣꯁꯦ ꯌꯥꯃꯨꯡ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯁꯨꯔꯖꯀꯥꯟꯇꯒꯤ ꯃꯩꯔꯤ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯁꯤꯗꯩꯗ ꯁꯤꯃꯥꯅ ꯀꯨꯝꯃꯤ ꯑꯗꯨꯒ ꯑꯃꯔꯖꯤꯀꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯏꯁꯩꯁꯦ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗ ꯀ꯭ꯔꯤꯁꯅꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯅ ꯑꯗꯨꯝ ꯆꯠꯂꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯉꯥꯡ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯑꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯆꯠꯄꯁꯤꯗ ꯑꯇꯩ ꯑꯃꯨꯛ ꯂꯥꯎꯔꯛꯇꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯎꯔꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯌꯥꯝ ꯄꯥꯝꯅ ꯇꯥꯟꯅꯒꯅꯤ ꯏꯁꯩꯁꯦ ꯑꯗꯨꯅ ꯃꯈꯥ ꯋꯥꯔꯤ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯟꯅ ꯉꯪꯕꯤꯕ ꯇꯥꯔꯦ ꯀ꯭ꯔꯤꯁꯅ ꯊꯃꯣꯏꯒꯤ ꯀ꯭ꯔꯤꯁꯅꯁꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯌꯥꯝꯅꯔꯤ ꯑꯗꯨꯒ ꯊꯃꯣꯏꯗꯁꯨ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯇꯧꯅꯕ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯕꯤꯌꯨ Krishna thamogi Krishna Krishna thamogi Krishna Krishna thamogi Krishna Krishna thamogi Krishna pubiyu aibu thamoi leikolda pubiyu aibu thamoi leikolda chuplaruni lahi laigi laika
चुपलरूने लही लईगी लैकादा इंजरगी न तुम खूजे पालोइना दुना इंजरगी न तुम खूजे पालोइना दुना कृष्णा थमोगी कृष्णा कृष्णा थमोगी कृष्णा thank you very much yam phajaba sei ni haji phawda adum kaunade ba krishna hairagadi bidyarani si nappaga dum chatlaga lerebani maruina khoina matamdu da su tajage bada hindi gi matamdu hauna khoi gi bidyarani gi khonjel si khoi gi usha uthup ka yam mana badong tawba usha uthup si dum pamna tawgibra magi inspiration ma phangbra kamai tawgi bidyarani boken si ai isona pithorak pada haitare chawba aduga aina phajala sakpase soi hai ai sada haina jadaba amka oiba free vocal sakpasina khara aduna ngasi go lasting oine khanjei aina lauthok sakpasina phajala saktabasina aduna free voice sakpasina da ka oi artist da adumai salakpaduna boke je sum chanai sum hai chanai ayu usau to ada pakhalak bane badai di chanai sum hai badagi mage series me ada sakthak bane ba akhoi matam da hindi ngak to oina oi gi ba hai tare adu matam da di kan da irang laina jenga de dharm sara gi luhong ba context se pura adum rup raga na sapane hindi ngak ta saga adi makhala la si isegi bidya se hai tare ko ozana na tambibra na tragna tuana institute de tambibra masagi adum pithok charaga heirakpra kamai to bisu tambiu me soi khangning ai oza nai ba nai jare maram di nai da ba yade khuding mak oza yaw da ba yade ai hamba music college government music college tam jare adu da kana tak pi yade oza jamuna oza bi mola sumai tak pi re ba oza na lini lai gidre yam nungshiye mana a pha thillaga law na khanau do kano law thok adong ni lak mana sum tawbi gibde khoi da law thok pagi kano ma se sum lai ba hai tare phur ga tambi re law tho sa law ha ba se da law na khut lom thing jam chan kano se chan na ba taw kai na mai yam nungshiye na mai na oza nai dak e na mai na taw re jansu nai bi re kadai phok ki tambi re sei ai bisarati loire atama khatam da hau maruina khoi matamdu da RRC rubraga si yamna famous oiba RR dagi hena ate to basing si tamna masa tholak pangak tene te sing si ko ahan ba rubragi adumba kalakara mo na khanbi dana adumba oja takpi re ba sai tambi re ba oja bemla oja jamuna me anduga pulla kanda stage performance pi ki makeup to ada bidyarani kai phawbi aina noma sai se wari je khadi chang dori je kamai to se oja jamuna da aina sai oja ai sai yam tang puthokpiu ai yam sakninge oja ai sai do matam da di jem hon katang lai hol ate yam bulaite adida oja da aina sai tam ba chale nomai jingum school ka da nami kum music college di thaba gum da di mai da tam ba chale oja da check ko hol le mayum chabagi oja ai chu hon ba yawge sai da thuna tam bi na ba oja ai sai da saksage oja ai check to homina se na mai tar ko homina ga oja na yani tar ga ai chu hon bi ge oja sai da tamaning ba na chakning man di da na admai tawre ade ozana no ma isai ma puthok pi jam hol da asa du aina harau gi me makeup si loire ko ade matung da mo ra yaw di na te ba katang ai akhoi na sakne ma ge ozana puthok pi ba ne ba katang ade yaw di ga hana puthok pi ba am katang sakcha ge ka ga ozana puthok pi ga pura ade yaw hon ba do yaw de ba yaw hon dri ba ade yaw hon ba ge mo wari ye habi habi ade ai je ka number 1 amo mo bim sa gi ter khok puthok Sinjamagi maasi imana ba base ne mana kaka santo night am tok duri dance college da ada nang yaw honge hai as ayam the haraw sa tong gi night ay yaw diro as kana yaw ge jame ma kaka na ba volcano kaka Shyam kaka Joy Kumar Debla adagi Jajamuna ai ai yaw diro ai ba mak tu da as mo vim za nang ai cha khong gi ne yaw holo ne chani mai nungshiba dagi ima yaw hon gi ne ha ga ai je matam du da nami chu ka gi nai chi ai sa e in khalak bi ai yo chu kha taw ngela ko ni ko ki pesan jam pa me adu taw ga ai taw e sakwa se da kana bana nang ai saura tholak pada matam du kana ai sai sakya ga di Suraj Goswami bi cha ba ko lama magi isai amaga adu aina Bhojpuri haiba lon ama kaka aduga isai adidu sakpada mayamna clap yam phamye namitu da adai di kaka na bana kain khangna de kaka na sai ka
ai iramdam ojraga chum loinagi dabagi hoi hoi ade kakana nang chili lei phabra hai ai phai hai kutu da chakminagi numitu da moina ai nungsibidana isona thaujan bidana kakana baga sang nungala la ekhoyamda rubraga yawse numitu da isai dharamsala da chale ai lucky oire kaka santongi night tu da aduna ai credit ai bu aina numitu da aina mobin jaga kaka santongi night tu yawdagi kaka santom so ai kese puthokpi bani ahinga magi khongloi hana aduga night tarik lak tawe kaka santongi adu kaka ibani gi tawe jem holda ai pura lucky oire adai rubraga se matam amada ani thome a b na thaimagi na a oi b gi na kachoi kumar oi a da yauraga thaimagi da yauraga maina chanarame mara mam kono punjalaga punjalemo amuno shinabado mu purakre nang sibudi akhoi kalakara ma oina bu honabada akhoi gi ahan ba magi puthokpinaba aduga mabu performance behenabagi tanja pi bai si khwaiti maru ni sak tak pai si madudani yengura kandani hajikti am chokale youtube ta adigi facebook ta kari da tongan tonba app me am thoktana magi laiba potential sing su nu pitri pum da khangan banga me khudong chaw du fange laiba wangdi matamdu da sakhiba isai khusak siga hajik sangnari ba isai khusak siga kari kari khenaba u fange decade ama ani si ahum maya si sei kun kun tramuk si dum tongan tonba sei sta matang masai audio cassette ki lam da hor khaji disc ki matam de la ga matang lai ni kari khena bu fang sei khusak khena ba haise asuk mati khena gare akhoi matam da di wan amuk sakpada soigradi adum tarara khandoini hojikti ai nare ai lok thunge hansi sakpala ke hayeng sakpala ke seni ba mong da semba ya gare amtina different choi gare aduga aina yam haijening ba mana hojik inkalai ba angang sing siga akhoi matam yatina khenai khenari ba maramdi akhoi matam da minibus ta pulap chalaga lakmina bani do nungshiba tama mada pulap honaraga loina sound nong loi haptoine music loina ma minibus ta chalamini ai hoji tanga pami yawi ko adu matam da am nungsinai matam da di pulap haidok mina kemi nei khoina pi masen anang du phajai lepsing machu anang da ong thage khotke adai di first round se saknarani first round sakna matam second round da isai ma mam hapnarani nang han chaw ai han chake tong nei nang han chaw na hoji na mu akhoi si kitang senior di oire ko junior marks da adu bo respect thambi da ba haitare phamam ba hogota ba aduga anti iche adu ada haibe yai da na ko adu no respect aduga moina khali moina ai ji serial se kul sure kul da chale kul da saktoi de nongalaga ai iche ji senior ne hana thangat khagi haibagi moida adu di rigat kai thamda ba chak mana drane adu khaktang di aina moida thamaninge akhoi ge yam khenare ai huji puna ai senior me am uda ai kho bar khoram da ba yaudi kari marangi ngasi moina aduni shambe khoi ngasi sabba phangine ba akhoi shambai moi jong sang phanga ine ba adu gi respect am thamaning ba haitare hoji angang ji pura keno mane hoji ki hoi sumai sagi wakalon to honing ba mayam do han oisalak pa gi to honing ba moi der respect am tani thamaning moi suma tamam de halo rekidoini ha hoina dum lai ya ponte adu gi do sir hajik se dum sei sak pasi dum tongan dom pham sing da koi to honing da ba thodok thok hum jawi somna kan sung ba to lokselam ba somna sung ba to lokselam ba som su lokselam ba ai suna kan kala kala lai thaiden da raktana bapan da sakne haiduna tara ta salak ba tram ta salak ba sum ba dagi hepek pau phangna war pa dagi kalakar gisda he magun mangge to go he jawre sim ba se thoning da bagi wakalon mali ne tambi da dum adune khale chumbi bra hojikti okresa se kuni thoi kolom kumari muk lai ra khoi matam da di rubraga mathang da mahabharat ana ma sagam moi ani ka tang da tholakre hojikti okresa yam paina mafam isai sile ari singer singsina ngamgoda ani ahum khatang laudre mapan da do loksalle ada sona ka di lakpidre lapa banina lakpidra banina sona di isai singona haibire ado okresa me anda matha sare ado aina haijaning is ngamgoda da nang lobbi usin ani ahum di chen manangi dana adu maina khatang lobbi ra gadi musician me am jo matha saroi moisu artist na hinjana ba thola ini ado khangde hoji kanje adum mapan tara la ega proudly oine ai de tara la mapan la ai ta aspura ego ngakta ni hojikti tina khenai khoi matanga adu nai na haijaning is moida makhata na hojiksi lakhening si Bidyarani kari project packet piri hojiksi atopa new solo album puthokna bi plan lebra na tagana hajik chatpiri be simainam chatlaga kari aduga atopa film gi assignment gum lakpra kamai to jit hojiksi aina date 8 ta laimaron singi chairo laina
ꯃꯑꯣꯡ ꯉꯥꯛꯇ ꯇꯔꯥꯅꯤꯄꯥꯟꯒꯤ ꯏꯁꯩ ꯑꯃ ꯄꯥꯡꯊꯣꯛꯆꯈꯤ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯁꯛꯆꯔꯝꯕ ꯌꯥꯝ ꯐꯖꯅ ꯁꯛꯄ ꯃꯌꯥꯝ ꯑꯃ ꯃꯥꯙꯨꯔꯤ ꯔꯣꯁꯅꯤ ꯄꯛꯅꯨꯡꯗ ꯅꯨꯡꯁꯤꯀꯣ ꯅꯪꯁꯦ ꯄꯪꯆꯥꯛꯇ ꯆꯥꯛꯏꯀꯣ ꯅꯪꯁꯦ ꯁꯛꯄ ꯑꯗꯒꯤ ꯃꯥꯙꯨꯔꯤ ꯂꯝꯕꯤ ꯊꯣꯡꯂꯩ ꯁꯥꯇ꯭ꯔꯤꯀꯣ ꯌꯥꯝ ꯐꯖ ꯁꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤ나 ꯏꯁꯩꯁꯦ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯊꯃꯣꯏꯗ ꯃꯧ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯈꯔ ꯁꯛꯏꯅ ꯑꯁ ꯃꯁꯤꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪꯗꯤ ꯄꯨꯊꯣꯛꯇꯕ ꯌꯥꯗꯦꯅ ꯃꯌꯥꯝ ꯍꯣꯠꯅꯔꯒ ꯅꯇꯦꯁꯔꯤ ꯎꯃꯣꯅꯤ ꯆꯩꯅꯥꯗꯣꯝ ꯄꯦꯃꯤꯂꯥ ꯍꯣꯏ ꯑꯩꯈꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯍꯟꯗꯛ ꯗꯦꯠ 8 ꯐꯖꯅ ꯁꯛꯁꯦꯁ ꯑꯣꯏꯈꯤ ꯍꯟꯗꯛ ꯇꯧꯕꯗꯣ ꯄꯥꯡꯊꯣꯛꯈꯤꯕꯗꯣ ꯄ꯭ꯔꯚꯤꯌꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯈꯤꯕꯗꯣ ꯄ꯭ꯔꯚꯤꯌꯥꯅ ꯀꯩꯅꯣ ꯄꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯂꯪꯌꯥꯟ ꯍꯥꯎꯐꯤ ꯄꯤꯕꯅꯦ ꯑꯗꯨ ꯇꯥꯖꯈꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯂꯥꯀꯥꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯐꯤꯜꯝꯒꯤ ꯑꯦꯛꯇꯔ ꯑꯣꯏꯔꯣ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯣ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯈꯔ ꯋꯥꯠꯄ ꯑꯗꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣꯆꯥ ꯁꯤꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯃꯥ ꯃꯅꯤꯄꯨꯔꯒꯤ ꯐꯥꯎꯔꯕ ꯗ꯭ꯔꯥꯃꯔꯅꯤ ꯐꯦꯃꯤꯂꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯗꯨꯅ ꯃꯛꯅ ꯉꯁꯤ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯁ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯨ ꯃꯥꯅ ꯑꯕꯤꯗꯥꯅꯤ ꯑꯩ ꯑꯗꯨꯝ ꯒꯥꯔꯤ ꯑꯗꯨꯝ ꯊꯧꯕꯅꯦ ꯑꯩ ꯊꯣꯛꯄ ꯇꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯝ ꯍꯥꯏ ꯊꯝꯃꯣ ꯅꯪꯁꯨ ꯈꯔ ꯀ꯭ꯔꯤꯁꯅꯁꯤꯗ ꯊꯤꯟꯕꯤꯌꯨꯕ ꯅꯪ ꯁꯨꯝ ꯐꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁ ꯑꯩ ꯍꯩꯅꯗꯦ ꯇꯜꯂꯦꯅ ꯑꯩ ꯃꯤꯅ ꯀꯩꯀꯩ ꯈꯟꯈꯤꯅꯤ ꯀꯩꯗꯧꯕꯩ ꯈꯟꯗꯣꯏꯅꯣ ꯅꯪ ꯑꯥꯔꯇꯤꯁꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯃꯥꯁꯦ ꯖꯤꯝꯕꯦꯁꯦ ꯁꯨꯝ ꯊꯤꯜꯍꯟꯕꯅꯤ ꯀ꯭ꯔꯤꯁꯅꯁꯤꯗ ꯖꯤꯝꯕꯦꯁꯦ ꯁꯨꯝ ꯊꯤꯟꯕꯗꯒꯤ ꯑꯁ ꯑꯗꯒꯤ ꯃꯌꯥꯝꯅ ꯚꯥꯕꯣꯛꯅ ꯁꯨꯝ ꯄꯥꯝꯕꯤꯕ ꯑꯃꯨꯛ ꯆꯔꯥꯡꯄꯥꯠꯇ ꯐꯥꯁꯇ ꯃꯥꯁꯦ ꯊꯤꯜꯍꯟꯕꯅꯦꯕ ꯑꯩꯅ ꯑꯗꯨꯗ ꯑꯁ ꯍꯦꯛꯇ ꯀ꯭ꯔꯥꯎꯗꯁꯤ ꯌꯥꯝꯃꯟꯈꯤꯗꯅ ꯃꯉꯣꯟꯗ ꯑꯣꯇꯣꯒ꯭ꯔꯥꯐꯅꯦꯕ ꯃꯥꯅ ꯑꯥꯝꯂꯦꯁ ꯂꯤꯠꯂꯒ ꯃꯥꯏ ꯇꯦꯇꯨ ꯃꯌꯥꯝꯗꯣ ꯇꯧꯔ ꯊꯤꯟꯕ ꯅꯨꯃꯤꯠꯇꯨꯗ ꯏꯁꯣꯔꯅ ꯄꯤꯕ ꯀꯩꯅꯣ ꯄ꯭ꯂꯥꯟ ꯉꯥꯛꯇꯅ ꯅꯠꯇꯗꯤ ꯂꯝꯕꯤ ꯂꯩꯇꯦ ꯑꯗꯨꯅ ꯃꯇꯝꯗ ꯃꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯍꯦꯛꯇ ꯃꯌꯥꯝꯁꯤꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯌꯥꯎꯍꯜꯂꯣ ꯃꯇꯩ ꯃꯅꯥꯎꯗꯣ ꯌꯥꯎꯍꯜꯂꯣꯅ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎ ꯂꯦꯞꯇꯅ ꯅꯣꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯤ ꯑꯍꯨꯝ ꯆꯠꯂꯦ ꯉꯁꯤꯁꯨ ꯇꯥꯃꯣ ꯕꯤꯔꯦꯟꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩꯌꯦ ꯁꯤꯑꯦꯝꯒꯤ ꯀꯦꯟꯗ꯭ꯔꯗ ꯂꯩ ꯉꯁꯤꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅꯅꯦ ꯍꯤꯡꯕꯗ ꯀꯔꯤ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯔꯤ ꯒꯨꯟ ꯆꯦꯟꯕ ꯗꯔꯀꯥꯔ ꯂꯣꯏꯅ ꯈꯜꯂꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯠꯇꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯌꯥꯝꯅ ꯏꯁꯩ ꯁꯛꯄ ꯉꯪꯕꯗꯅ ꯇꯣꯉꯥꯟꯕ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯈꯪꯅ ꯃꯥꯒꯤ ꯁꯨꯔ ꯈꯪꯅ ꯔꯥꯒ ꯈꯪꯅ ꯍꯧꯖꯤꯛꯁꯤꯡꯁꯤꯗ ꯊꯣꯛꯂꯛꯄꯗ ꯈꯔ ꯃꯈꯩꯁꯨ ꯑꯃꯨꯛ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯁꯛꯄ ꯍꯩꯔꯒ ꯑꯗꯨꯝ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯁꯛꯄ ꯉꯥꯏꯍꯥꯛꯀꯤ ꯑꯦꯟꯖꯣꯏ ꯇꯧꯅꯕꯒꯤ ꯑꯗꯒꯤ ꯕꯥꯠꯔꯨꯝ ꯁꯤꯡꯒꯔ ꯑꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯒ ꯁꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯔꯝꯄꯔꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯃꯁꯤ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯊꯝꯕꯅꯤ ꯃꯁꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯅꯦ ꯖꯤꯠꯅ ꯍꯧꯖꯤꯛ ꯇꯧꯗꯒ ꯍꯟꯁꯦ ꯁꯣꯏꯈꯔꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕꯒ ꯏꯁꯩꯁꯦ ꯊꯝꯕꯅꯤ ꯀꯩꯅꯣ ꯏꯁꯩꯁꯤꯡꯁꯦ ꯀꯥꯏꯊꯔꯛꯇꯅꯕ ꯑꯗꯣ ꯃꯁꯤ ꯑꯁ ꯑꯩꯈꯣꯏ ꯃꯇꯝꯒ ꯈꯦꯠꯅꯔꯦ ꯍꯥꯏꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯦꯜꯕꯝ ꯑꯃ ꯍꯤꯠ ꯑꯣꯏꯒꯤꯗ ꯑꯗꯨꯝ ꯆꯠꯂꯦ ꯕꯨꯂꯦꯠ ꯆꯠꯂꯤꯁꯤꯅꯦ ꯏꯁꯩ ꯑꯃꯈꯛꯇꯪꯅ ꯃꯥꯒꯤ ꯑꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯣꯏꯗ ꯄꯥꯗ ꯇꯧꯕꯁꯤꯡꯅꯤ ꯑꯩꯅ ꯔꯤꯅꯥ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯗꯨꯝ ꯍꯤꯠ ꯑꯣꯏ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯥꯁ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯇꯝꯗ ꯑꯁ ꯏꯁꯩ ꯁꯛꯆ ꯐꯪꯅꯕ ꯑꯩꯅ ꯀꯞꯈꯤꯕ ꯄꯤꯁꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯔꯦꯗ ꯆꯠꯄꯗ ꯀꯣꯟꯗꯣ ꯂꯥꯏꯔꯦꯝꯕꯤꯁꯤꯗ ꯏꯃꯥ ꯏꯕꯣꯛꯇꯪꯗꯤ ꯃꯌꯥꯝꯁꯤꯅ ꯁꯛ ꯈꯪꯕꯤꯍꯜꯂꯣꯅ ꯑꯩꯅ ꯂꯥꯏꯕꯛꯁꯤꯁꯦ ꯁꯨꯔ ꯀꯞꯄꯁꯤꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯃꯨꯛꯇꯪꯗꯤ ꯐꯥꯎꯍꯟꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯏꯁꯩ ꯈꯔ ꯍꯤꯠ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯦ ꯑꯗꯨꯝ ꯁꯤꯗꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯆꯠꯅꯕꯤꯅꯦꯕ ꯑꯗꯨꯝ ꯐꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯦꯜꯕꯝꯗꯩ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯥꯗꯣꯛꯄ ꯑꯦꯜꯕꯝ ꯃꯌꯥꯝꯗꯒꯤ ꯉꯥꯛꯇꯅꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯋꯥꯔꯛꯄ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯑꯃꯨꯛ ꯁꯥꯏꯀꯜ ꯈꯣꯡꯅꯤ ꯂꯥꯝ ꯐꯪꯕꯣꯏ ꯐꯪꯗꯕ ꯊꯨꯜ ꯂꯩꯔꯒ ꯊꯧꯔꯒ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯆꯠꯄꯗꯨꯁꯨ ꯑꯃꯨꯛ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯌꯥꯝ ꯈꯦꯠꯅꯩꯗ ꯔꯤꯌꯥꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯔꯤꯌꯥꯁ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤ ꯏꯁꯩꯁꯤꯅꯃꯛꯇ ꯈꯣꯟꯖꯦꯜꯁꯤ ꯃꯥꯡꯈꯤꯗꯅꯕ ꯉꯁꯥꯏ ꯍꯥꯏꯕꯤꯗꯨꯅꯤ ꯌꯥꯝꯅ ꯑꯣꯄꯟ ꯑꯣꯏꯅ ꯁꯛꯅꯕ ꯍꯣꯠꯅꯕꯤꯕ ꯅꯣꯡꯃꯒꯤ ꯔꯤꯌꯥꯁꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯌꯨꯛ ꯉꯟꯇꯥ ꯄꯨꯡ ꯍꯧꯒꯠꯂꯀꯥꯟꯗ ꯈꯣꯟꯖꯦꯜꯁꯤ ꯁꯣꯛꯈꯤꯗꯅꯕ ꯆꯥꯕ ꯊꯛꯄꯗ ꯀꯔꯤ ꯖꯣꯇꯣꯟ ꯇꯧꯕ ꯈꯣꯠꯄ ꯀꯔꯤ ꯇꯧꯕꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤꯁꯦ ꯑꯗꯣ ꯑꯩꯁꯦ ꯎꯃꯣꯅꯤ ꯑꯣꯏꯅ ꯇꯦꯆꯨꯔꯤ ꯑꯣꯏꯅ ꯉꯛꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯅ ꯍꯟꯗꯛ ꯑꯩꯈꯣꯏ ꯏꯁꯩ ꯇꯧꯈꯤꯕꯗꯨꯗꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯊꯦꯡꯅꯩꯗꯅ ꯀꯣ ꯑꯗꯣ ꯍꯟꯗꯛ ꯂꯥꯛ 4-5 ꯆꯪꯉꯦꯕ ꯑꯗꯨ ꯊꯦꯡꯅꯕꯗ ꯏꯆꯦ ꯅꯪꯗꯤ ꯀꯔꯤꯅꯣ ꯅꯈꯣꯟꯁꯨ ꯁꯤꯗꯤ ꯀꯔꯤꯅꯣ ꯇꯧꯗꯦ ꯅꯪꯅ ꯏꯁꯤꯡ ꯑꯌꯤꯡꯕꯁꯨ ꯄꯨꯛꯊꯛꯇ ꯊꯛꯏ ꯅꯪꯅ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯗꯕ ꯕꯂꯞꯀꯥꯁꯦ ꯄꯨꯛꯆꯥꯗ ꯆꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯨ ꯅꯪꯁꯦ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏ ꯃꯣꯏꯅ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨ ꯆꯥꯔꯒ ꯍꯩꯇꯨꯞ ꯆꯥꯕ ꯌꯥꯗꯦ ꯄꯥꯜ ꯏꯔꯣꯝꯕꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯃꯨꯛ ꯂꯩꯇꯦ ꯏꯁꯤꯡ ꯑꯌꯤꯡꯕ ꯑꯗꯨꯝ ꯅꯤꯡꯊꯝꯊꯥꯗ ꯑꯌꯤꯡꯕ ꯉꯥꯛꯇꯪ ꯊꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯈꯔ ꯄ꯭ꯔꯗꯛ ꯈꯔ ꯆꯥꯏ ꯑꯦꯋꯦꯒꯤ ꯑꯩ ꯏꯁꯥ ꯑꯦꯝꯋꯦ ꯇꯧꯕ ꯄ꯭ꯔꯗꯛ ꯈꯔ ꯆꯥꯕꯁꯤꯅ ꯃꯔꯨ ꯏꯃꯨꯟꯁꯦ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯏꯪꯕ ꯃꯇꯝꯗ ꯑꯩꯅ ꯏꯪꯗꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ
ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯃꯌꯥꯝꯗꯨꯅ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯀꯔꯤꯝꯇ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯂꯩꯇꯦ ꯔꯥꯒꯗꯤ ꯔꯤꯌꯥꯖ ꯇꯧꯕ ꯈꯣꯠꯄꯗꯤ ꯑꯩ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯧ ꯑꯣꯏꯔꯛꯑꯃꯤꯅ ꯂꯥꯏꯗꯨ ꯊꯥꯅ ꯍꯣꯠꯅ ꯏꯆꯥꯒꯤ ꯑꯗꯨꯗ ꯑꯃ ꯇꯧꯕ ꯈꯣꯠꯄ ꯑꯩ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯩ ꯂꯦꯞꯇꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯀꯌꯥꯅꯣ ꯂꯩꯕꯤꯁꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪꯅꯤ ꯑꯃꯈꯛ ꯀꯩ ꯀꯌꯥꯝ ꯃꯥ ꯌꯨꯅꯥꯀꯣ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯑꯗꯣ ꯃꯥꯁꯤ 12 ꯊꯥꯗꯣꯏꯅꯦ ꯊꯥꯗꯣꯔꯤꯅꯦꯕ ꯏꯃꯨꯡꯒꯤ ꯚꯥꯔꯁꯨ ꯍꯣꯠꯅꯕ ꯑꯗꯒꯤ ꯆꯠꯅꯕꯁꯨ ꯍꯣꯠꯅꯕ ꯃꯥꯅꯦ ꯃꯌꯥꯝ ꯇꯧꯔꯤꯁꯤꯅꯤ ꯅꯨꯄꯤꯁꯦ ꯈꯇꯪꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯁꯤꯟꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯑꯗꯨꯒ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯇꯝꯕꯤꯅꯕ ꯀꯔꯤꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕꯅꯤ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯁꯤ ꯇꯝꯕꯤꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯁꯤ ꯀꯔꯤ ꯂꯩꯕꯤꯗꯦ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯋꯥꯈꯟꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯍꯣꯞꯇꯤ ꯗ꯭ꯔꯤꯝꯗꯤ ꯇꯤꯟ ꯆꯥꯎꯋꯦ ꯃꯔꯝꯗꯤ ꯏꯁꯩꯁꯤ ꯑꯁ ꯐꯥꯎꯅꯤꯡꯕ ꯃꯌꯥꯝꯁꯦ ꯐꯥꯎꯅꯤꯡꯕ ꯃꯌꯥꯝ ꯂꯩꯖꯩꯗꯅꯀꯣ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯁ ꯏꯁꯩꯗꯤ ꯊꯤꯅ ꯍꯩꯕ ꯂꯩꯈ꯭ꯔꯦ ꯂꯤꯈꯠꯄ ꯉꯝꯗꯕ ꯍꯧꯖꯤꯛꯀꯤ ꯖꯨꯒꯁꯤꯗ ꯌꯥꯝ ꯊꯤꯅ ꯍꯩꯕ ꯂꯩ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯇꯨꯗꯤꯑꯣ ꯑꯃ ꯂꯤꯡꯈꯠꯀꯦꯅ ꯈꯜꯂꯦ ꯂꯤꯡꯈꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯁꯇꯨꯗꯤꯑꯣ ꯑꯃꯗ ꯆꯪꯉꯤꯕ ꯅꯣꯡꯃꯒꯤ ꯂꯤꯁꯤꯡ ꯏꯁꯩ ꯑꯃ ꯇꯧꯕꯗ ꯂꯤꯁꯤꯡ ꯑꯗꯨꯝ ꯆꯪꯉꯦꯅ ꯍꯧꯖꯤꯛꯇꯤ 40-50 ꯑꯗꯨꯝ ꯆꯪꯕꯅꯤꯅ ꯑꯩꯅ ꯑꯃꯨꯛꯇꯪ ꯂꯤꯡꯈꯠꯂꯒ ꯆꯤꯡ ꯇꯝ ꯑꯃꯠꯇ ꯑꯣꯏꯅ ꯈꯜꯂꯒ ꯊꯃꯣꯏꯁꯤꯗ ꯈꯟꯖꯔꯒ ꯆꯤꯡꯗꯩꯁꯨ ꯑꯍꯩꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗ ꯃꯣꯏꯅ ꯔꯦꯀꯣꯔꯠ ꯄꯩꯁꯥ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯑꯩꯅ ꯏꯁꯇꯨꯗꯤꯑꯣꯁꯦ ꯂꯤꯡꯈꯠꯂꯒ ꯔꯦꯀꯣꯔꯗꯤꯡꯁꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯇꯧꯕꯤꯔꯒ ꯏꯁꯩꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯃꯈꯣꯏꯁꯨ ꯄꯨꯊꯣꯛꯄꯤꯔꯒ ꯄꯨꯂꯞ ꯃꯣꯏꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏ ꯐꯥꯎꯍꯟꯕꯗꯣ ꯑꯩ ꯄꯥꯝꯃꯦ ꯈꯪꯕꯤꯗꯕ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡꯗ ꯆꯤꯡꯒꯤ ꯑꯣꯏꯔꯣ ꯇꯝꯒꯤ ꯑꯣꯏꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯀꯂꯥꯀꯥꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯌꯥꯝ ꯑꯗꯨꯒ ꯂꯩꯌꯦ ꯇꯦꯂꯦꯟ ꯍꯟ ꯇꯧꯕ ꯑꯩꯈꯣꯏ ꯇꯥꯏꯝꯁ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯇꯧꯖꯔꯤ ꯑꯗꯨꯒꯨꯝꯕ ꯇꯦꯂꯦꯟ ꯍꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯊꯣꯛꯑꯀꯥꯟꯗ ꯂꯩꯔꯤꯕ ꯆꯤꯡ ꯇꯤꯝ ꯑꯅꯤꯃꯛꯇ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯟ ꯒꯣꯠ ꯇꯦꯂꯦꯟꯗꯒꯤ ꯏꯟꯗꯤꯌꯥꯟ ꯒꯣꯠ ꯇꯦꯂꯦꯟ ꯂꯥꯛꯏ ꯏꯟꯗꯤꯌꯟ ꯁꯨꯝꯕꯁꯦ ꯑꯥꯏꯗꯜꯒꯤ ꯑꯃꯦꯔꯤꯀꯥꯟ ꯑꯥꯏꯗꯜꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯥꯏꯗꯜ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯇꯧꯖꯔꯤ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯖꯒꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯛꯁꯤꯟꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯇꯧꯕ ꯈꯟꯒꯦ ꯍꯥꯏꯕ ꯄ꯭ꯂꯥꯟꯗꯤ ꯂꯩ ꯃꯗꯨꯃꯛꯅ ꯑꯗꯨꯝ ꯂꯣꯏꯔꯗ꯭ꯔꯥ ꯑꯗꯨꯒ ꯑꯇꯩꯗꯤ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯒꯦꯅ ꯈꯟꯕꯤꯕ ꯂꯩ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯧ 25ꯒꯤꯗꯣ ꯑꯗꯨꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯗ꯭ꯔꯤꯝꯅꯤꯀꯣ ꯊꯨꯡꯕꯁꯨ ꯑꯣꯏꯖꯒꯦ ꯑꯩ ꯃꯣꯏ ꯇꯔꯨꯛ ꯄꯨꯊꯣꯛꯑꯒ ꯅꯥꯏꯠ ꯇꯧꯒꯦꯅ ꯈꯜꯂꯦ ꯃꯣꯏ ꯇꯔꯨꯛꯁꯨ ꯄꯨꯊꯣꯛꯄꯤꯔꯒ ꯏꯁꯩꯁꯦ ꯈꯔ ꯇꯣꯏꯅ ꯁꯥꯜꯂꯒ ꯃꯣꯏ ꯑꯁ ꯈꯪꯗꯦ ꯌꯥꯝ ꯐꯖꯅ ꯁꯛꯑꯦ ꯍꯟꯗꯛꯀꯤ ꯏꯁꯩ ꯃꯌꯥꯝꯗꯣ ꯌꯥꯝ ꯐꯖꯅ ꯁꯛꯑꯦ ꯑꯩ ꯄꯤ ꯇꯥꯏꯌꯦ ꯑꯁ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣꯅ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤ ꯃꯔꯛ ꯊꯠꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯐꯪꯕ ꯑꯃꯁꯨꯡ ꯐꯪꯗꯕ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯌꯥꯔꯤꯕꯃꯈꯩꯗꯤ ꯑꯩꯈꯣꯏ ꯀꯂꯥꯀꯥꯔꯁꯤꯡꯁꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤꯁꯤꯡꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗ ꯍꯣꯏ ꯌꯨꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯗꯕ ꯌꯥꯗꯁꯨ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯄꯥꯝꯖꯅ ꯆꯪꯉꯛꯈꯤꯕ ꯍꯧꯖꯤꯛ ꯂꯩꯕ ꯉꯁꯥꯏ ꯃꯥꯙꯨꯔꯤ ꯍꯣꯏ ꯂꯩꯔꯤꯕ ꯎꯃꯣꯅꯤ ꯍꯣꯏ ꯑꯗꯩ ꯂꯩꯔꯤꯕ ꯅꯟꯗꯦꯁꯣꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯐꯦꯃꯤꯂꯤꯅꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯁꯔꯀꯥꯔꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟda ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯐꯥꯎꯔꯝꯕꯒꯤ ꯁ꯭ꯇꯥꯔ ꯍꯥꯏꯕꯁꯤ ꯉꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕ ꯉꯥꯅꯤ ꯉꯥꯜꯂꯝꯕ ꯑꯃꯨꯛ ꯃꯝꯕ ꯑꯃꯨꯛ ꯇꯧꯕ ꯂꯩ ꯃꯣꯏꯁꯤꯡꯁꯤꯒꯤ ꯍꯦꯟꯅ ꯇꯧꯍꯟꯅꯕ ꯑꯥꯔꯇꯤꯁꯁꯤꯒꯤ ꯌꯣꯛꯈꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯗꯤ ꯂꯩꯕꯤꯗꯦ ꯁꯔꯀꯥꯔꯗ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕ ꯌꯥꯝ ꯂꯩ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯁꯨ ꯄꯩꯁా ꯊꯣꯛꯑꯝꯗ ꯑꯗꯨ ꯐꯦꯃꯤꯂꯤꯗꯨ ꯑꯉꯛꯄ ꯐꯪꯒꯩ ꯋꯥꯗꯣꯏꯅꯦ ꯋꯥꯕꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯌꯥꯝꯗꯕ ꯊꯥ ꯑꯃꯒꯤ ꯍꯥꯟꯅ ꯁꯛꯆꯔꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯌꯥꯝ ꯂꯩꯇ꯭ꯔꯥ ꯁꯨꯝꯕ ꯑꯋꯥꯕ ꯇꯥꯕꯁꯤꯡꯁꯤꯗ ꯑꯩ ꯈꯔ ꯍꯦꯜꯞ ꯇꯧꯍꯟꯅꯤꯡꯉꯤ ꯊꯥꯒꯤꯗꯪ ꯑꯣꯏꯔꯁꯨ ꯆꯍꯤ ꯑꯃꯒꯤ ꯁꯤ ꯄꯤꯕꯤ ꯍꯥꯏꯔꯁꯨ ꯑꯁꯤꯒꯨꯝꯕꯗꯤ ꯑꯁ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯔꯀꯥꯔꯗ ꯇꯧꯍꯟꯅꯤꯡꯕ ꯀꯃꯥꯏꯅ ꯍꯧꯔꯛꯄ ꯑꯗꯩ ꯀꯃꯥꯏꯅ ꯆꯪꯉꯛꯈꯤꯕ ꯐꯤꯜꯁꯤꯗ ꯋꯥꯔꯤ ꯇꯧꯔꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯛꯏꯕ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯁꯅꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯤ ꯏꯁꯩ ꯂꯩꯔꯤ ꯁꯛꯅꯤꯡꯕ ꯍꯥꯏꯕꯗꯤ ꯄꯥꯝꯅ ꯁꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯁꯛꯅꯤꯡꯕꯁꯦ ꯄꯥꯝꯖꯔꯤꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ ꯀꯀꯥ ꯁꯅꯥꯇꯣꯟꯒꯤ ꯏꯁꯩ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯁꯛꯑꯦ ꯁꯦꯔꯤꯁ ꯑꯣꯏꯅ ꯂꯤꯛꯂꯤꯒꯤ ꯂꯥꯏꯒꯁꯦ ꯑꯩ ꯁꯛꯏꯅꯦ ꯖꯣꯏꯅ ꯇꯥꯔꯛꯄ ꯁꯛꯑꯦ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯧꯖꯤꯛ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯝꯇꯪ ꯁꯛꯁꯤ ꯃꯌꯥꯝ ꯁꯅꯥꯇꯣꯟ ꯏꯁꯩ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯁꯤ ꯑꯣꯟꯊꯣꯛꯅ ꯃꯅꯨꯡꯗꯒꯤ ꯌꯥꯝꯕꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯝꯇꯪ ꯃꯇꯦꯛ ꯁꯣꯏ ꯇꯥꯅꯤꯡꯉꯝꯒꯅꯤ ꯃꯌꯥꯝꯁꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄ ꯑꯩ ꯀꯀꯥ ꯁꯅꯥꯇꯣꯟꯒꯤ ꯏꯁꯩꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯁꯛꯏꯁꯤꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯄꯤꯌꯨ ꯅꯨꯡꯉꯥꯏꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯞꯄꯨ ꯈꯥꯡꯖꯒꯅꯤ ꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯍꯧꯅꯕꯤꯅꯤ ꯄꯨꯟꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯇꯥꯏꯕꯪꯒꯤ ꯍꯤꯡꯅꯔꯤꯕ ꯊꯋꯥꯏꯒꯤ ꯑꯋꯥꯕꯗ ꯑꯋꯥꯕ
hapiu nungaiba hapu si aina kakagi yam nungsijaba joina tarakpa dagi kakagi sai phajaba ngakta ne as kakagi di yam pamui ai kakadi evergreen na dum mani magi punsi changna lehaninge wan thok leba manungi athra ma chenba athamayam aigi thawai aigi hakjang na khoigi ni aibu ka kono aibu hakano ai lamdam sigi isai sakpune soki mati yam phajaba popular ba sunita punsibu phagi ni khannu ga haiba yam phajaba thamamba hingwa aduna aina yari gaidi aina isol khoiramjraga sidagi khara melo oiba melodramatic oiba haitare khara melody oiba amse amtang khara nungsiba amtaga lanthopiram sanaton gida soina taning ni myam pamjaba Bidyarani sakpiba karamana khwaidagi nungsina sai isai atapase ado aina atapase kaya paktaba aduda aina hairage tangmai baga aina ado ojaja munagi isai mangtang aina musage nongdon thajana aibu kauthok lei momon noktuna tapna napada momon noktuna tapna napada hangli mana hangli kana nungshibage aina kana nungshibage khumde tumi laithoi pau khumpide tumi laithoi khummi pukning nadi lay nungshiba lay ho lay nungshiba lay. Wow. Thank you very much. Yam nungaijai adu matam su loisile Bidyarani mathangi tanjam adum unajaraga makha taba kari paikhat biba ngasai ningjariba paikhat sagen khaliba dream ma'am su mai pakpoi bi loisalakpada adumba inkhalak leba sesakbi singda Bidyarani site ki message saibatre paujel kari pibi ning bele loisalakpada tentang thami inkhalakpi singda aina pijeneba paujaldi moisu evergreen oina phawbusu oisano aduga afaba yai phaba na ya yaudabashu oisano aduga ahalamangi respect thambasimasu kaufadaba phai sima katang haijara mani matamamda makusu ahalore kaduribani hazing na hawna damang layu yaba nate thank you very much Bidyarani ngasi adumba coffee with times manipur lengbirakna mikub khredang share to minadana adu bawre batai sanami tanjabi thagachari tungdasu Bidyarani na pakhat pena khanbiriba tunga tunga project sing du mai pakbo ibu mai paklo matam dasu koi coffee with times manipur na unajaraga madugi makha taba pawdom jrawjige thank you very much ngasi gidi coffee with times manipur matang asal solution jare meng tabiribu singbu amukana khuram jabgalona kaini nabe thangjari